Hi ma'am, ma'am kamay tanggalike, ma'am nungairibo. Ma'am ado ay ngasidi video amaga thangatke tawjari ado video sidi ay jila chalubagi video idoni ay se video se ngasi thangatoriba video se ani khak thangalaktoine bako pullaga thangatke tawri ani maksa jila chatpagi video ni agi nupa rengi danam hobo video ni abako kuire nambadi video se ado ina sum thangataba haitare ado ngasidi thangalage tawjari ma'am ado yengminarasi ay ma'am ado ay hujik thole jumdagi do khoi hujik chalise Aadhaar card sembam da chali ne bako asina kangkhan ne ba kangkhan se mapanda moi achauba magi luhong dore ba achauba da ko adogi mangona gift tawgi ne na khoi post office ta so chali ne ba pot se thabagi ko adai pisak sigi su Aadhaar card sem ga na ko do khoi hujik yore Aadhaar card sembam da se Vivekanand road ta ne ba lai se first ta siga hana chalaga yengge tawri ni manung da hujik changani do ma'am yengani hujik maya makoi hojik office to yauna changi abako ado mi khutin di lore na mi moidi nagi lakta modi line lep na lai jani ko ado khoi mi yam se ubudo ko di talle sala sian ado moina su hairi ba topa post office ta su Aadhaar card se mani do chalo ina ado akoi asiagi thokle nganna la adi mangna da ne ko ado khoi post office ta oina challe siga thabak su po su tha da lebani na thabak to ani amukta ani do amukta mafam da oirani ne ko dona khoi la es post office ta ado ma counter da hangi ne ba kram mafam da tha ge na courier thabam se moina site ta lebani site ta chalu aina ado khoi hojik amuk thoklaga maning lom dagi site am dagi changya ba ko ado mayam video se makha ta na yengminarasi ay hujik angang ge pamani na wai aba video ji nik pana angang ge pamaga salabani na ado hujik change siga moi pot habam do siga leire do koi siga moi pot se ol laga tha doi ne ba এটা কি প্যাকিং করতে লাগবে packing do pi nya da sala hango sa pa hina ông sai khang di Jangan lupa ini hega ini video na bisa main ini sih. Makang mula kena video na mian. Tapi cak itu mula apa tum hogolak pada wah ini ngahak semana pam na lagi apa masuk itan talle masa aja. Sana ada wang angwai jadi talle mak. Dah kau yogi pot segala ini hojik moi kartun segala packing tauri segala packing tauraga jadi moi all laga thadu ini apa. Dono pas na kana cartoon lau thari ko ye pose chaura bani na ne cartoon na chawa ma da antari chala ro ena da se chiga moi punna hap chalaga de di pose on doi mane ba do ji kana packing tawi nu pa se किसी में नहीं नीति करा ও কারণ টেবিল করে রাখো ভাই ও টেবিলের সামনে টেবিল আছে হ্যাঁ মিঠু এখানে কাউন্টারে কয়েকটা প্লেয়ার দিও তারা দুইটা ডকুমেন্ট লাগে এখানে পাবে প্লেয়ার দিও সতরার বলো আরে সিগারাম দে এখানে পাবে ও এটা দুটো হ্যাঁ কত মানে লাগবে হ্যাঁ দুইটা সিটি লাগে আর এগুলো আপনার বাল্ব সাবগুলো থাকে pa se hojik ma pot se packing taw loi na ma o le ba ko moi hojik jing doi ni se weight se kya lai ge na nanda ni papa ma স্পিড পোস্টে যাব না বুক তো হয়ে গেছে স্যাম্পলের আপনার মোবাইল নাম্বার ma hojik address se moi da hai ya ba ka dai da tha doi na do moi na pin do akhona address ki pi ba pin do du thok te ai adona atopa ma pi wana hai ba do amtanga jing wana akhona pin number do hai na moi da di last di yare ba ko yara ga do gi di tha ra ni स्पीड पोस्ट में कर दीजिए तो kamu nak cak titi bumbung কে কে আছে খাওয়া শেষ হলো না
ꯃꯌꯥꯝ ꯋꯥꯠꯁꯜꯂꯦꯗ ꯆꯥꯛꯁꯨ ꯂꯥꯝꯁꯜꯂꯦ ꯉꯥꯏꯕ ꯋꯥꯔꯦ ꯂꯣꯏꯈꯤꯗ꯭ꯔꯦ ꯀꯣꯛꯁꯨ ꯆꯤꯛꯁꯜꯂꯦ ꯀꯨꯏꯔꯦ ꯉꯥꯏꯔꯤꯁꯦ आज ही चला जाएगा ना ꯂꯣꯏꯔꯕꯣ लो चलो हाँ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯂꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯉꯥꯡꯒꯤ ꯑꯙꯥꯔ ꯀꯥꯔꯗꯇꯨꯗꯤ ꯍꯧꯖꯤꯛ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣꯅ ꯑꯩꯈꯣꯏ ꯁꯦꯝꯃꯛꯇ꯭ꯔꯦꯕ ꯑꯗꯣ ꯁꯤꯀꯩ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯃꯣꯜꯗ ꯀꯥꯏ ꯆꯪꯉꯨꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯣꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯏꯆꯥꯅꯨꯄꯤꯒꯤ ꯏꯅꯔ ꯑꯝꯇꯪ ꯌꯦꯡꯒꯦ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯂꯨ ꯀꯂꯔꯒꯤ जेली असनी इसिंग अमतंगा लौबीरो एक बोतल दो अमतंग थुगाइबीगेना मा पाइसे होरो हावो तब पम्बीगेरो हां नहीं यार तो और दिया मैं फैशन सिटी हाना अदुम चंगुगे अब्बा अमी गाइबदी लेइतेना अदुम थोक्लाबनीना अदुम चंगिंगी हाउबा हाउब्रा हाउब्रा नागानु हे अदैदी मेट्रोदगी इनरमदी पुगिनी लेमिनसी मैम फैशन सिटी यौरे ꯑꯗ ꯑꯩꯈꯣꯏ ꯐꯦꯁꯟ ꯁꯤꯇꯤꯗ ꯆꯪꯉꯒ ꯑꯁꯤꯒ ꯃꯥꯒꯤ ꯏꯅꯔꯁꯦ ꯌꯦꯡꯕ ꯏꯅꯔ ꯍꯥꯏꯗꯤ ꯍꯥꯏꯅꯦꯛꯒꯨꯝꯕꯅꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯨꯔꯤꯠꯀꯤ ꯃꯅꯨꯡꯗ ꯂꯤꯠꯅꯕ ꯑꯗꯣ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯕ꯭ꯂꯨꯗꯤ ꯂꯩꯍꯧꯗꯦ ꯁꯨꯃꯥꯏꯅ ꯌꯦꯜꯂꯣ ꯄꯔꯄꯜꯗ ꯂꯩꯍꯧꯔꯤ ꯐꯗꯤ ꯐꯖꯩꯗꯣ ꯑꯩꯅ ꯃꯊꯧ ꯇꯥꯕ ꯀꯂꯔꯗꯣ ꯂꯩꯇꯕꯅꯤꯅ ꯂꯧꯔꯛꯇ꯭ꯔꯦ ꯑꯁꯤꯅ ꯇꯤ ꯁꯥꯔꯠꯁꯦ 149ꯗ ꯊꯥꯍꯧꯔꯤꯕ ꯐꯖꯕꯀꯣ ब्लू लेते पिंक तमा लेबो ब्लू लेते सिगोम ब्लू अमदंग जेमुना से ऑफर से थारा में 40% 50% अदो कोई हुजिक थोकले बा कसुम लेहौदे अखोने लवोदा पोतो फंगाक्तरे अदुना थोकलगा हुजिक मेट्रोदा मु हाक चंगुरनी मेट्रोदा मु येंगनी फंगब्रा फंगद्रादो अदो येमिनारसी हुजिक मेट्रोदा चंगे अदो पोसिंदो येंगनी लेब्रा लेट्राइना मैम तो मैम आई फंगे बस कई कई खर लौद पोट लौरे इसिंग वाटर बोटल कई कई स्कूल पुनब पीछे मपाद बिस्किट चाहते नमने पीजरीसे यो मैम बिल तौना लोरे थोले हजि मपा गाड़ी लौब चखी पार्किंग माइ लोरा तौरमीबा अदो आई बिल तौ लोना सिगा ngaरी मपानदा दो तोनी दो माय खानाई है जो wan lakte ngari गाड़ी लौब चखी रसगना असिजना मन हाता मनाक्ता मुक लाएबा बुमरास लाइना को मोय स्कूल गी सगल ओना पोट मम फंगियाबा दई चाने पी मागी लेगिंग्स अमगा अदैदी इंगमदा चंगाबनिना इन लेगिंग्स अमगा अदैदी मोंजा सॉक्स अमगा लौगेना लाकपनेबा अदो अखोय सिगा होजि लौना लोना थोकले पोसै सिंगदो लौगदबा सिंगदो अदो हल्लनी होजिक हल्ले अखोय चाकसु लामछले टाइम से थेंगजलेबा को दई चाक लामछले दो अखोय कॉलेज रोड यौरगा होटल अमदा चंगना कैनुम खक चासेना मपा खोय हायना लाइएबा दो होजि कॉलेज रोड यौदोरे कॉलेज रोड जाऊरे होजि होटल चंगी असिता खोगी थाइना गी होटल सिगा जगह चाटला कैनुम तंग चांगे चक
plau thì là nó plau cho tôi rồi. Plau thì lâu. À, mà chọn. Cái là phơi bây giờ này mà là phơi chả ấm tao. Mà chả đi này plau chả cái. Coi đây plau chả là plau nó gì xài mà. 다 나오나 아니라 소리 다 다리 봐. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯅ ꯊꯣꯛꯂꯦ ꯌꯨꯝꯗ ꯍꯜꯂꯦ ꯍꯧꯖꯤꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏ ꯂꯝꯕꯤꯁꯦ ꯑꯁ꯭ꯔꯝ ꯔꯣꯗꯅꯦ ꯑꯁ꯭ꯔꯝ ꯔꯣꯗ ꯂꯣꯝꯗꯒꯤ ꯂꯥꯛꯑꯦ ꯀꯣꯏꯅ ꯈꯔ ꯖꯥꯝ ꯁꯣꯝꯗ ꯃꯥꯏꯀꯩ ꯑꯃꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯊꯣꯡꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒ ꯖꯥꯝ ꯂꯩꯌꯦꯅ ꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤ ꯄꯨꯂꯛꯇꯣꯏꯅꯦꯕ ꯑꯁꯤꯁꯤꯅ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯒꯤ ꯑꯩ ꯄꯣꯠꯆꯩ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯥꯛꯏꯅꯦꯕ ꯂꯥꯛꯑꯒ ꯕꯤꯒ ꯕꯖꯥꯔꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯨꯏꯌꯦꯕ ꯆꯪꯉꯒ ꯁꯤꯒ ꯄꯣꯠꯆꯩ ꯈꯛꯇꯪ ꯂꯧꯒꯦ ꯍꯥꯏꯅ ꯀꯩꯀꯩ ꯐꯪꯕ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯏꯅꯤꯁꯦ ꯏꯕꯥꯏꯅꯤ ꯑꯗꯣ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯃꯣꯜꯗꯒꯤ ꯆꯪꯉꯛꯄꯗ ꯑꯣꯏꯅ ꯑꯗꯨꯝ ꯅꯝꯃꯦꯕ ꯑꯩꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯤꯒꯤ ꯃꯣꯜꯗ ꯑꯗꯨꯒꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯒ ꯑꯉꯥꯡꯒꯤ ꯁꯥꯕꯣꯟ ꯀ꯭ꯔꯤꯝ ꯁꯦꯝꯄꯨ ꯑꯁꯤꯡꯁꯦ ꯑꯣꯐꯔ ꯊꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯎꯗꯔꯁꯦ ꯂꯧꯔꯦ ꯑꯃꯈꯛ ꯑꯗꯩꯗꯤ ꯑꯉꯥꯡꯒꯤ ꯄꯦꯝꯄꯔꯁ ꯀꯩꯀꯥꯁꯦ ꯑꯣꯐꯔ ꯀꯌꯥ ꯊꯥꯒꯦꯅ ꯑꯩꯅ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯣꯐꯔꯗꯤ ꯌꯥꯝꯅ ꯊꯥꯗꯦ ꯑꯗꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯂꯧꯔꯦꯕ ꯑꯉꯥꯡꯒꯤ ꯗꯥꯏꯄꯔꯁꯤꯗꯤ ꯁꯤꯗꯒꯤ ꯂꯧꯔꯛꯇ꯭ꯔꯦ ꯑꯩ ꯕꯣꯗꯤ ꯂꯣꯁꯟ ꯑꯃꯈꯛ ꯌꯦꯡꯈꯤꯒꯦ ꯑꯩꯅ ꯕꯣꯗꯤ ꯂꯣꯁꯟꯗꯣ ꯀꯔꯝꯕ ꯁꯦꯛꯁꯟꯗꯣꯅ ꯑꯩꯅ ꯊꯤꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯛꯁꯟꯗꯨꯒꯗꯤ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯇꯣꯞꯄ ꯁꯦꯛꯁꯟꯗ ꯂꯥꯛꯑꯦ ꯕꯣꯗꯤ ꯂꯣꯁꯟꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯔꯦ ꯕꯣꯗꯤ ꯂꯣꯁꯟꯁꯨ ꯇꯦ ꯃꯆꯥꯁꯤꯒꯁꯨ ꯑꯣꯐꯔ ꯂꯩꯕꯅꯦ ꯃꯆꯥꯁꯦ ꯂꯧꯕ ꯌꯥꯏꯅ 60 ml ꯂꯩ ꯏꯔꯤꯗꯨꯗꯤ ꯑꯗꯨꯒꯅꯤ 600 ml 600 ml ꯂꯩ ꯏꯔꯤ ꯀꯩ ꯌꯥꯅꯤ ꯉꯝꯊꯥꯏ ꯌꯥꯏ ꯅꯣꯏ ꯑꯃ ꯆꯧꯅ ꯆꯥꯎꯃꯟꯈ꯭ꯔꯦꯅ ꯃꯆꯥꯁꯨ ꯑꯣꯏꯗꯤ ꯐꯩꯅ ꯃꯆꯥꯁꯤꯒ ꯄꯤꯗꯦ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯪꯁꯤꯗꯅ ꯄꯤꯔꯝꯃꯗꯤ ꯄꯤ 25 ml ꯁꯤꯗꯤ ꯁꯤ ꯀꯩꯅꯣ ꯕ꯭ꯔꯦꯗ ꯇꯣꯁ ꯇꯧꯏ ꯃꯥꯅꯦ ꯕ꯭ꯔꯦꯗ ꯁꯥꯅ ꯆꯥꯃꯁꯀꯁꯦ ꯌꯦꯡꯉꯣ ꯑꯍꯥ ꯑꯁꯤꯅ ꯌꯥꯝ ꯋꯥꯏ ꯀꯔꯤꯗ ꯋꯥꯔꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯝꯕ ꯈꯣꯠꯄ ꯃꯦꯔꯥ ꯊꯥꯡꯉꯒ ꯗꯕꯜꯂ ꯌꯦꯡꯉꯨꯗꯅ ꯁꯤꯗꯤ ꯍꯤꯞ ꯌꯥꯅꯤꯗꯣ ꯁ꯭ꯇꯤꯜꯒꯤ ꯐꯪꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯇꯨ ꯑꯁꯤ ꯁꯨꯔꯤꯌꯥꯗ ꯑꯣꯏꯔꯝꯅꯤ ꯁꯨꯔꯤꯌꯥ ꯐ꯭ꯂꯦꯝ ꯁꯨꯔꯤꯌꯥꯅ ꯐꯩ ꯉꯥꯏꯈꯣ ꯃꯅꯤꯡꯂꯣꯝꯗꯁꯨ ꯌꯦꯡꯁꯤꯅ ꯁꯤꯒ ꯃꯥ ꯒꯦꯁꯨꯂꯥ ꯂꯧꯅꯦꯅ ꯌꯦꯡꯉꯤ ꯐꯤꯗꯤ ꯃꯥ ꯗꯕꯜ ꯂꯩꯖꯔꯕ ꯅꯪꯅ ꯀꯥꯏꯗꯅ ꯎꯔꯝꯃꯤ ꯌꯥꯔꯦ ꯒꯦꯁ ꯀꯗꯥꯏ ꯁꯤꯒꯤ ꯕꯦꯗꯁꯤꯠꯁꯦ 75% ꯑꯣꯐꯇ ꯊꯥꯔꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯐꯖꯕ꯭ꯔꯥ ꯐꯤꯁꯦ ꯀꯣꯇꯣꯟ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯑꯗꯣ ꯀꯣꯇꯣꯟꯗꯤ ꯅꯠꯇꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯅ ꯂꯧꯔꯛꯇ꯭ꯔꯦ ꯁꯤꯒꯁꯨ ꯂꯩꯔꯦ ꯕꯦꯗꯁꯤꯠ ꯃꯌꯥꯝ ꯐꯖꯕ ꯑꯗꯩ ꯁꯤꯅ ꯂꯤꯛ ꯀꯩꯀꯥꯅꯤꯗ ꯁꯤꯗ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯃ ꯂꯧꯔꯦꯕꯀꯣ ꯁꯤꯝꯄꯜꯗ ꯄꯥꯝꯕ ꯂꯩꯇꯦ 이어링스가 fazabane hꯧꯖꯤꯛ ꯂꯣꯏꯅ 25% off ꯄꯤꯔꯝꯃꯦꯕꯀꯣ ꯐꯖꯩ ꯁꯤꯒꯅ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯦ ꯍꯧꯖꯤꯛꯁꯤꯒ ꯃꯥ ꯕꯤꯜ ꯇꯧꯔꯤ ꯂꯧꯕꯗ ꯄꯣꯠꯇꯣ ꯂꯧꯔꯦ ꯑꯗ ꯕꯤꯜ ꯇꯧꯔꯤ ꯍꯧꯖꯤꯛ
ꯑꯁꯤꯁꯤꯅ ꯕꯤꯛ ꯕꯖꯥꯔꯒꯤ ꯒꯣꯜꯗꯤꯒꯤ ꯃꯣꯜꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯝꯃꯤ ꯃꯣꯏ ꯁꯦꯜ ꯊꯥꯔꯝꯃꯦꯕ 100 ꯔꯨꯄꯤꯁꯇ ꯑꯗꯣ ꯀꯩꯅꯣ ꯌꯣꯜꯂꯤꯁꯦ ꯌꯦꯡꯉꯨꯁꯦꯅ ꯑꯩꯈꯣꯏ ꯆꯪꯉꯛ ꯌꯦꯡꯉꯨꯔꯁꯤꯒ ꯂꯥꯛꯏꯌꯦꯕꯀꯣ ꯑꯗꯣ ꯐꯤꯗꯨꯕꯨꯗꯤ ꯍꯣꯡꯉꯦ ꯍꯥꯏꯕꯨ ꯃꯑꯣꯡꯗꯤ ꯀꯌꯥ ꯆꯥꯍꯧꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯑꯣꯡ ꯆꯥꯗꯦꯕ ꯂꯧꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯦꯕ ꯈꯟꯅꯤꯡꯉꯥꯏꯗꯣ ꯇꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯀꯁꯇ꯭ꯌꯨꯝ ꯂꯧꯕ ꯂꯩꯅꯦꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯣꯒꯥꯝ ꯂꯩ ꯑꯁꯤ ꯁꯦꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯁ꯭ꯀꯨꯜꯗꯒꯤꯗꯣ ꯑꯩꯈꯣꯏ ꯇꯨꯄꯤꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯨꯔꯥ ꯁꯦꯠ ꯑꯣꯏꯅ ꯍꯪꯉꯤꯅꯦꯕ ꯑꯁꯤꯁꯦ ꯃꯣꯜꯗꯨꯒꯤ ꯃꯈꯥꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯗꯨꯀꯥꯟꯁꯦ ꯑꯗꯣ ꯁꯦꯠꯁꯤꯒ ꯈꯜꯂꯤꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯕ ꯃꯐꯝꯗꯨꯒ ꯂꯩꯍꯧꯗꯦ ꯑꯗꯣ ꯈꯔ ꯆꯠꯈꯠꯂꯒ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯒꯒꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯁꯤꯒ ꯂꯩꯔꯦ ꯃꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯉꯥꯡꯅꯁꯨ ꯁꯦꯠꯄ ꯃꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯁꯦꯠꯂ ꯆꯠꯀꯅꯤꯅ ꯍꯥꯏꯔꯦ ꯑꯗꯣ ꯁꯤꯒꯤ ꯁꯦꯠ ꯑꯅꯤꯈꯛ ꯂꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯦꯁꯇꯣ ꯂꯧꯅ ꯂꯣꯏꯔꯒ ꯃꯄꯥꯅ ꯃꯥ ꯀꯩꯅꯣꯝ ꯆꯥꯈꯤꯒꯦꯅ ꯁꯤꯒ ꯕꯔꯒꯔꯁꯦ ꯆꯥꯅ ꯌꯦꯡꯁꯦꯅ ꯂꯧꯔꯤꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯂꯧꯗ꯭ꯔꯦ ꯕꯔꯒꯔꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯆꯥꯅ ꯌꯦꯡꯉꯨ ꯍꯥꯎꯔꯗꯤ ꯑꯩꯁꯨ ꯂꯧꯒꯅꯤ ꯍꯥꯏꯅ ꯃꯉꯣꯟꯗ ꯇ꯭ꯔꯥꯏ ꯇꯧꯍꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯗꯅ চারি একটু বড় তো ওই বাচ্চাটার মাপে 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 নিয়ে দাবা সেটি করার পরে দেখা যায় আর করতে পারে 2 মাস আছে ঠান্ডা 2 মাস তো করতে হবে এটা মালে भी माले बहुत बढ़िया है এটা মালটা কি হেভি মাল দেখতে লাগতো না রে বাবা একটু বড় দিদি দেখিও নিয়া ꯐꯖ ꯂꯩ ꯌꯣꯟꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯑꯗꯣ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯣꯏꯁꯨ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯂꯥꯛꯏꯔꯥ ꯀꯩꯅꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯦꯕꯀꯣ ꯖꯥꯝ ꯑꯣꯏꯌꯦꯕ ꯃꯐꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯥꯝꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯁꯤ ꯕꯥꯏ